Imphal West ki manung chenna laiba kangchupta laiba 169 CRPF na sinduna civic action program ama mari leinana IDP angang kunda tha amagi oiba computer training program ama pangthokhre ngasi ki program aduda Imphal West ki SB Ketremim Sivakanta Chief Guest amadi 169 ki commander Suresh Kumar na athaba mingthunen oiduna tharam adu pangthokhi tharam aduda Chief Guest oikiba Ketremim Sivakanta na thamkiba wafamda ngasi kangchupta laiba 169 battalion ki CRPF na pangthokpa computer training asi yamna maru oi hausiki matamda internet amare social media singda darkar oiba video sing gengba loine yare aduna computer asi tangai fadana imung amada larik tamleba angang singna fazana khangjam mathau dai hausiki thabak ama taw matamda computer asi haitaba yadaba ama oide sarkar ge oirabasu lanai ge oirabasu yangdaba yadre aduna tha ama jumna chathagadaba training asida saru yagadoriba icha singnasu pulling changna training asi yauduna internet amadi social media asi karino haibase mamutana khangdaba hotna biu haibu wafam su thamke ngasigi thoram aduda nupi macha 13 amadi nupa macha 13 punna saruk yagadori computer gi kamaina sinagani adigi kamaina knowledge sidigi tari ken tomnsi khangdaba gi su myam oi adigi su matakta kogi ngasai sajinaraga haibtare society sida sajinaraga samna haibda ai sagi kelosi fake account ma hanga saraga myam dagi पैसा हापो पैसा मतें पांगो आई पोट योंदोरी निकोतोरी हाजिल लसिम क्राइम सम सासु याम थोई अदर प्रजाना खंगदना पैसा थाजिलु कोसिलुबो नसिगुम मैम जंचे कोइना कंप्यूटर लोइने सोशल मीडिया तकि लाइबो मैम जंचे कमाइना सिननी कमाइना चुमिलाली किरोमो सोशल मीडिया दा करो यावसी चुमिलाली हसे कोई खंगदबदगी वेरीफाई तमाम तौगनी के हसे हाइतबदगी मसिम मैम थोई नेबो